ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯥꯏꯊꯣꯡꯄꯛꯄꯤ ꯑꯃꯨꯔꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯗꯣ ꯍꯔꯥꯎꯖꯕꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ, ꯑꯩꯅꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯖꯤꯡꯉꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯨꯕꯨ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯁꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯁꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯍꯔꯥꯎꯖꯩ ꯑꯣꯏꯅꯔꯞ ꯇꯧꯅ꯫ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯤꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯇꯥꯂꯣꯏꯅ ꯑꯃꯨꯛ ꯁꯥꯎꯔꯣꯏꯗ꯭ꯔꯣ? ꯂꯣꯏꯖꯤꯡꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯁꯥꯎꯔꯣꯏꯗ, ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯁꯥꯎꯔꯁꯨ ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯁꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯥ ꯈꯛꯇ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯀꯣꯏꯔꯨꯁꯦ, ꯀꯨꯏꯔꯦ ꯀꯣꯏꯔꯛꯇꯕꯁꯨ꯫ ꯂꯣꯏꯖꯤꯡꯉꯝꯕ ꯇꯞꯅ, ꯃꯗꯨꯗꯤ ꯌꯥꯗꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯦꯟꯅ ꯋꯥꯔꯤ ꯁꯥꯁꯤ, ꯀꯨꯏꯔꯦ ꯎꯅꯗꯕ, ꯀꯣꯅꯨꯡꯗ ꯂꯥꯛꯂꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯑꯃꯠꯇ ꯐꯪꯉꯔꯣꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯣꯜꯂꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ꯫ ꯅꯨꯡꯉꯥꯏꯔꯦ, ꯁꯤꯃꯉꯥꯏ ꯀꯩꯅꯣ, ꯕꯤꯕꯨꯂꯥ ꯏꯆꯨ ꯆꯨꯔꯒ ꯂꯩꯔꯛꯏꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ, ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ, ꯁꯤꯗꯒꯤꯗꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯣꯏꯊꯨꯝꯕꯤꯅ ꯇꯞꯂꯞꯅ, ꯑꯁ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯁꯦꯡꯕ ꯅꯤꯡꯊꯧ ꯃꯆꯥ ꯂꯣꯏꯖꯤꯡꯉꯝꯕꯒ ꯅꯨꯡꯁꯤꯅꯍꯟꯕꯁꯨ ꯅꯠꯇꯦ, ꯅꯣꯏꯅ ꯁꯛꯂꯣꯟ ꯃꯥꯒꯤ ꯂꯧꯔꯒ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨꯕꯨ꯫ ꯑꯁꯣꯝꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯤꯅꯦ ꯍꯔꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯣ ꯅꯣꯏꯁꯦ? ꯑꯇꯣꯞꯄ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯁꯠ ꯃꯔꯛ ꯊꯠꯂꯒ ꯈꯨꯝꯂꯛꯏ꯫ ꯑꯁ, ꯍꯣ ꯅꯪꯅ ꯈꯪꯉꯔꯣꯏ, ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯂꯩꯌꯨ꯫ ꯍꯣ ꯑꯁꯦꯡꯕ ꯂꯣꯏꯖꯤꯡꯉꯝꯕꯗꯨꯒ ꯅꯨꯡꯁꯤꯅꯍꯟꯕꯒꯤ ꯋꯥꯗꯨꯗꯤꯅꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯕ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯍꯦꯛꯇ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯤ, ꯅꯪꯅ ꯈꯪꯉꯔꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯦ꯫ ꯈꯣꯏꯊꯨꯝꯕꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯇꯟꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯂꯣꯏꯖꯤꯡꯉꯝꯕꯒ ꯅꯤꯡꯊꯤꯕꯤꯒ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯦ, ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯤꯕꯤ ꯈꯔ ꯈꯝꯕꯟꯕ ꯄꯣꯛꯄꯒꯤ ꯃꯑꯣꯡꯗ, ꯍꯌꯦꯡ ꯃꯈꯩꯗꯤ ꯀꯩꯊꯦꯜꯗ ꯆꯠꯄꯁꯦ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ, ꯈꯖꯤꯛꯇꯪ ꯍꯦꯛ ꯂꯥꯞꯊꯣꯛꯄꯗ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯂꯩꯇꯥꯖꯗꯦ꯫ ꯂꯣꯏꯖꯤꯡꯉꯝꯕ ꯑꯍꯥꯟꯕꯗꯗꯤ ꯈꯪꯂꯝꯗꯦ, ꯉꯥꯏꯍꯥꯛ ꯏꯉꯛ ꯉꯛꯅ ꯂꯩꯔꯝꯂꯒ ꯋꯥꯈꯜ ꯇꯥꯔꯛꯏ, ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯈꯔꯁꯨ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯆꯥꯛꯄꯒꯤ ꯋꯥꯁꯨ ꯍꯥꯏꯌꯣꯕ, ꯀꯗꯥꯏꯗꯒꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ナꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯗꯨꯕꯨ ꯀꯅꯥꯅꯣ? ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯏꯉꯛ ꯉꯛꯅ, ꯀꯩꯅꯣ, ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅ? ꯀꯤꯕꯨ ꯀꯤ, ꯃꯃꯤꯠ ꯋꯣ ꯃꯅꯥꯎ, ꯑꯗꯨꯗ ꯇꯟꯗꯅꯅꯦ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯂꯩꯊꯣꯔꯛꯏꯗꯣ ꯌꯥꯝ ꯐꯩ, ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯅꯠꯇ꯭ꯔꯗꯤ ꯐꯨꯗꯣꯏꯕ꯫ ꯍꯩꯁ, ꯑꯩꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯑꯣꯏꯔꯝꯃꯦꯗꯅ꯫ ꯅꯤꯡꯊꯤꯕꯤꯅ, ꯃꯇꯥꯡ ꯃꯇꯝꯅ ꯁꯥꯊꯤꯕꯤ ꯑꯣꯏꯔꯛꯂꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯥꯏꯔꯩꯄꯥꯛꯇꯅꯤ꯫ ꯑꯃꯨꯔꯩꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ, ꯂꯩꯆꯤꯜ ꯄꯣꯃꯥꯏ ꯍꯥꯡꯗꯨꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯦꯡꯊꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯝꯁꯦ ꯄꯇꯠ ꯄꯇꯠ ꯐꯣꯏꯅꯤꯡꯈ꯭ꯔꯦꯗ, ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯁꯨ ꯌꯥꯔꯕꯁꯤꯗ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯕꯣꯛꯀꯤ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯃꯨꯟꯈꯤꯕ ꯇꯥꯔꯦ, ꯑꯩꯕꯨ ꯆꯣꯡꯊꯔꯒ ꯃꯈꯧꯔꯤ ꯑꯁꯤ ꯅꯤꯛꯈꯥꯏꯔꯨꯁꯤꯔ ꯈꯪꯗꯦ꯫ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯆꯣꯡꯊꯧ ꯆꯣꯡꯊꯧ, ꯑꯗꯨꯒ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯁꯥꯟꯅꯔꯒ ꯍꯜꯂꯛꯑꯣ꯫ ꯑꯃꯨꯔꯩ ꯋꯥꯗꯤ ꯈꯨꯝꯗꯦ, ꯈꯟꯖꯩ, ꯀꯔꯦꯝ ꯀꯊꯥꯏꯅꯕꯗꯤ ꯀꯟꯈ꯭ꯔꯕ, ꯀꯩꯅꯣ ꯈꯪꯗꯦ, ꯃꯤꯅ ꯁꯣꯝꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯁꯦ ꯀꯔꯤꯝꯇ ꯈꯪꯄꯣꯠꯇꯦ꯫ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯖꯗꯦ꯫ ꯑꯉꯥꯎꯕꯤ, ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗꯤ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ, ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯍꯥꯏꯔꯦꯗꯅ, ꯅꯪꯅ ꯄꯥꯈꯠꯀꯟꯈꯤꯕꯁꯤꯅ꯫
ꯅꯈꯣꯏ ꯑꯕꯣꯛꯇꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤꯅꯤ, ꯅꯥꯄꯜ ꯌꯥꯎꯗꯅ ꯏꯆꯝ ꯆꯝꯕꯤ꯫ ꯃꯥꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ, ꯑꯋꯥ ꯑꯅꯥ ꯀꯩꯁꯨ ꯅꯪꯉꯣꯏ, ꯄꯥꯈꯠꯀꯅꯨ꯫ ꯑꯁ, ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯗꯤ ꯑꯕꯣꯛꯀꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯂꯣꯏꯖꯤꯡꯉꯝꯕꯕꯨꯁꯨ ꯌꯥꯎꯅ ꯈꯟꯕꯤꯌꯨꯀꯣ꯫ ꯏꯍꯦ, ꯍꯣꯏꯅꯦ, ꯂꯣꯏꯅ ꯌꯥꯎꯔꯕꯅꯤꯅꯦ, ꯅꯣꯏ ꯕꯣꯛꯄꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯍꯟꯕꯗ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ, ꯑꯗꯒꯤ ꯃꯤꯌꯥꯝ, ꯃꯈꯣꯏꯕꯨꯁꯨ ꯄꯨꯟꯅ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯌꯦꯡꯉꯨ, ꯂꯥꯏꯔꯦꯝꯕꯤ ꯐꯠꯇꯕꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯂꯣꯏꯖꯤꯡꯉꯝꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯕꯅꯤ, ꯅꯪꯁꯨ ꯎꯔꯤꯕꯗꯨ꯫ ꯃꯈꯣꯏꯅ ꯑꯁꯦꯡꯕ ꯂꯣꯏꯖꯤꯡꯉꯝꯕꯕꯨ ꯐꯥꯕ ꯉꯝꯗꯕꯒꯤꯅꯤ꯫ ꯃꯇꯤꯛ ꯃꯉꯥꯜꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯏꯅ ꯇꯧ ꯁꯥꯔꯤꯁꯦ, ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯌꯥꯔꯦꯁꯦ, ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ꯫ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯁꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯟꯅꯕ ꯅꯠꯇꯦ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯑꯃꯨꯔꯩ ꯈꯔꯗꯤ ꯍꯔꯥꯎꯖꯩ, ꯅꯣꯛꯂꯒ ꯑꯩꯗꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯁꯤꯕꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯆꯤꯂꯦꯝꯕꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯦ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯁꯨ ꯁꯠ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯏꯇꯥ, ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ꯫ ꯍꯣꯔꯦꯟꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ ꯁꯣꯏꯗꯅ ꯉꯥꯎꯔꯅꯤ꯫ ꯂꯩꯆꯤꯂꯦꯝꯕꯤ ꯅꯣꯛꯆꯩ꯫ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯅꯦ? ꯐꯖꯩꯌꯦꯃꯤ, ꯑꯁꯦꯡꯕꯒꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯐꯖꯔꯒ ꯂꯩꯔꯦ, ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯦ꯫ ꯂꯥꯛꯑꯣ, ꯊꯦꯡꯉꯤ, ꯆꯠꯂꯁꯤ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯨꯡꯂꯣꯝꯗ ꯆꯠꯇꯨꯅ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤꯅ, ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ, ꯄꯨꯛꯅꯤꯡꯁꯦ ꯏꯔꯥꯡ ꯂꯥꯡꯏ꯫ ꯏꯇꯥ, ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯏꯁꯦ ꯀꯔꯝꯅꯅꯣ ꯈꯟꯕꯗꯁꯨ ꯃꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯉꯛꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯁꯛ ꯐꯖꯕꯤ ꯏꯇꯥꯅꯤ, ꯇꯝꯕ ꯀꯅꯥꯅ ꯉꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯒꯅꯤ? ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅꯁꯨ ꯏꯇꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯇꯥꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯤꯕꯁꯤꯗꯤ ꯃꯗꯨꯒꯤ ꯇꯧꯉꯝꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯥꯏꯋꯥ ꯇꯧꯔꯒ ꯐꯥꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯂꯩꯆꯤꯂꯦꯝꯕꯤ ꯍꯔꯥꯎꯅ ꯅꯣꯛꯆꯩ꯫ ꯈꯪꯗꯦꯗ, ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯃꯍꯥꯛꯅꯒ ꯑꯁꯨꯝꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯁꯤꯗꯤ ꯀꯌꯥꯗꯤ ꯍꯔꯥꯎꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯂꯣꯝꯗ ꯁꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯥꯔꯤꯛꯊꯥꯕꯨ ꯎꯕꯗꯤ ꯅꯠꯇꯦꯗꯣ꯫ ꯃꯈꯣꯏꯅ ꯎꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯆꯤꯂꯦꯝꯕꯤꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯉꯥꯎ ꯑꯐꯩꯒꯨꯝꯅ ꯆꯠꯄꯗꯨ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥ ꯍꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯂꯩꯆꯤꯂꯦꯝꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ꯫ ꯍꯣ, ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ? ꯂꯥꯟꯃꯤꯗꯨ ꯏꯉꯛꯉꯛꯏ꯫ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩꯗ ꯂꯩꯆꯤꯂꯦꯝꯕꯤꯅ ꯍꯔꯥꯎꯅ, ꯑꯩꯁꯦ ꯐꯖꯕ꯭ꯔꯥ? ꯂꯥꯟꯃꯤ ꯑꯗꯨꯅ, ꯌꯥꯝ ꯐꯖꯩꯌꯦ ꯃꯖꯥ ꯏꯕꯦꯝꯃ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯍꯔꯥꯎꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯅꯍꯧꯔꯤ꯫ ꯀꯩꯅꯣꯅꯦ, ꯃꯖꯥ ꯏꯕꯦꯝꯃꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦꯗ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, ꯍꯣꯏꯅꯦ, ꯑꯁꯨꯛ ꯀꯨꯏꯕ ꯑꯁꯤꯗ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯛꯄꯗ ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯛꯇꯅꯤ ꯂꯩꯆꯤꯂꯦꯝꯕꯤ ꯀꯧꯖꯔꯤꯕ, ꯅꯣꯡꯃꯇ ꯂꯩꯆꯤ ꯂꯩꯊꯣꯟꯅ ꯉꯥꯡꯈꯤꯗ꯭ꯔꯕꯅꯤꯗ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯝꯃꯤꯗ꯫ ꯀꯤꯕꯨ ꯀꯤ, ꯀꯔꯤ ꯃꯑꯣꯡꯅꯣꯅꯦ? ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯑꯣꯡꯁꯤꯗꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ ꯃꯥꯟꯗ꯭ꯔꯣ? ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯩꯅꯣ ꯅꯪꯕꯣ, ꯈꯔ ꯇꯞꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯁꯤꯕ ꯇꯥꯔꯤꯅꯤ ꯅꯪꯕꯣ, ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯉꯥꯡꯅꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯆꯤꯂꯦꯝꯕꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯤꯠꯅ ꯎꯕꯗ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯗꯨꯁꯨ ꯋꯥꯈꯜ ꯋꯥꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯥꯏꯕ ꯌꯦꯡꯂꯕꯁꯨ ꯐꯕ ꯉꯝꯂꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯛ ꯅꯨꯡꯁꯤꯕ, ꯑꯁꯨꯛ ꯃꯁꯛ ꯐꯖꯕꯤ ꯏꯆꯥꯁꯦ, ꯃꯥꯒꯤ ꯃꯐꯝꯗ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤ? ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯏꯅꯤꯡꯊꯧ, ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯀꯣꯅꯨꯡꯒꯤ ꯏꯄꯨ ꯃꯥꯏꯕꯅ ꯌꯦꯡꯕꯁꯤꯕꯨ ꯏꯐꯠ ꯐꯠꯇꯕ꯭ꯔꯥ? ꯀꯌꯥ ꯐꯒꯠꯄ ꯎꯗꯦ꯫ ꯏꯄꯨ ꯃꯥꯏꯕꯅ ꯍꯥꯏꯕꯗ
ꯏꯆꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯐꯠꯇꯕ ꯑꯗꯣ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤ꯫ ꯃꯥꯅ ꯏꯆꯥꯕꯨ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯨꯝꯈ꯭ꯔꯦ ꯍꯥꯏꯔꯤꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯗꯕ ꯃꯥꯜꯂꯤ꯫ ꯂꯩꯃꯅ ꯀꯞꯅ ꯀꯞꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯏꯆꯥ ꯏꯕꯦꯝꯃꯗꯣ ꯃꯊꯟꯇ ꯄꯪꯅꯣꯛꯇ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯕ ꯌꯥꯝꯅ ꯋꯥꯏ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤ ꯑꯗꯨ ꯃꯌꯥꯝꯅ ꯐꯥꯅ ꯄꯨꯅꯕ ꯉꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯊꯤꯅ ꯊꯤꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯕꯨ ꯐꯥꯒꯅꯣ! ꯑꯁ ꯊꯥꯗꯣꯛꯑꯁꯦ! ꯑꯩ ꯆꯠꯀꯦꯁꯦ! ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯐꯥꯖꯤꯜꯂꯤꯁꯤꯕꯣ? ꯑꯩꯕꯨ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯍꯥ? ꯑꯩ ꯉꯥꯎꯗꯤꯌꯦ! ꯑꯩ ꯆꯠꯀꯦ! ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ ꯑꯩꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯕ! ꯑꯩ ꯆꯠꯀꯦꯁꯦ!" ꯑꯁꯨꯝꯅ ꯀꯟꯅ ꯃꯨꯛꯅꯔꯛꯏ꯫ ꯃꯇꯣꯝꯇꯒ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯅ ꯉꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯈꯔ ꯍꯟꯕꯒꯨꯝ ꯇꯧ ꯂꯩꯃꯅ ꯇꯞꯅ, "ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" "ꯏꯃꯥ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯎꯒꯦ." "ꯏꯍꯦ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯀꯣꯏꯊꯣꯛꯎꯔꯣ꯫ ꯉꯁꯤꯒꯤꯗꯤ ꯇꯣꯛꯑꯣꯅꯦ ꯅꯪꯕꯣ." "ꯑꯁ ꯀꯥꯏꯗꯩꯅꯣ? ꯑꯁꯣꯝꯗꯗꯤ ꯉꯥꯏꯔꯝꯃꯅꯤ ꯍꯥꯏꯕ꯫ ꯑꯩꯕꯨ ꯍꯥꯏꯅꯈꯤꯕ ꯊꯥꯅꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯗꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤꯌꯦ꯫ ꯑꯩ ꯆꯠꯀꯦ ꯏꯃꯥ, ꯑꯩꯕꯨ ꯈꯝꯕꯤꯒꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯩ ꯉꯥꯎꯗꯤꯌꯦ! ꯅꯣꯏꯅ ꯑꯩꯕꯨ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯍꯥꯏꯔꯤꯗꯣ ꯑꯩ ꯉꯥꯎꯗꯤꯌꯦ." ꯂꯩꯃꯅ ꯇꯞꯅ, "ꯏꯍꯦ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ꯫ ꯀꯅꯥꯅꯣꯅꯦ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯣ?" ꯂꯩꯁꯤꯂꯦꯝꯕꯤ ꯁꯥꯎꯔꯝꯕꯗꯒꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯃꯨꯛꯁꯨ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨꯔꯣ, ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯅꯌꯥ ꯅꯨꯄꯥ ꯂꯣꯏꯖꯤꯡꯉꯝꯕꯅꯤ." "ꯑꯦ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯥꯗꯤ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯦꯄꯨꯟ ꯁꯦꯝꯈ꯭ꯔꯕꯗꯨꯕꯣ?" ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯥꯗ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯁ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯦ꯫ ꯏꯃꯥ, ꯑꯩ ꯆꯠꯀꯦ, ꯍꯟꯇꯣꯛꯑꯁꯦ." ꯂꯩꯃꯗꯨꯅ ꯐꯅ ꯀꯟꯅ ꯈꯥꯝꯂꯕꯁꯨ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯃꯈꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯊꯥꯔꯤꯛ ꯊꯥꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯣꯏ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯊꯥꯖꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯖꯕ꯭ꯔꯣ?" "ꯀꯩꯅꯣ ꯏꯃꯥꯅ ꯈꯪꯗꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯗꯣ ꯑꯩ ꯃꯤꯠꯃꯛꯅ ꯎꯔꯤꯕꯁꯤꯗꯤ, ꯃꯤꯠꯅ ꯎꯕꯁꯤ ꯊꯥꯖꯗ꯭ꯔꯗꯤ ꯀꯩꯅꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯊꯃꯣꯏ ꯀꯥꯏꯔꯛꯄꯗꯨꯗ ꯏꯇꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯑꯩꯗꯤ." ꯂꯩꯁꯤꯂꯦꯝꯕꯤꯕꯨꯗꯤ ꯇꯥꯍꯟꯗꯅ ꯄꯨꯛꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯄꯥꯈꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯇꯥ ꯊꯥꯔꯤꯛꯊꯥ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯤ." "ꯑꯦ, ꯀꯔꯤꯒꯤ?" "ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯅ ꯑꯃꯥꯏꯕꯒ ꯀꯟꯅ ꯇꯥꯟꯅꯗꯨꯅ ꯇꯧꯔꯤꯕꯁꯤꯗ ꯑꯣꯏꯗꯧꯕ ꯃꯥꯟꯗ꯭ꯔꯕ?" "ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯂꯣꯏꯖꯤꯡꯉꯝꯕꯒꯤ ꯂꯣꯏꯅꯕꯤꯕꯨ ꯂꯩꯁꯤꯂꯦꯝꯕꯤꯗ ꯍꯥꯠꯍꯟꯕ ꯇꯥꯔꯦ꯫ ꯀꯨꯏꯔꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗꯕ." ꯃꯕꯨꯛ ꯈꯔ ꯐꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ, "ꯑꯦ, ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕ ꯂꯣꯏꯖꯤꯡꯉꯝꯕꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤꯒꯤ ꯍꯥꯠꯇꯧꯔꯤꯕ? ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯒ ꯀꯔꯤꯕꯨ ꯃꯔꯤ ꯂꯩꯅꯔꯤꯒꯦ?" "ꯅꯪꯗꯤ ꯑꯐꯕꯤꯅꯤꯅ ꯀꯩꯝꯇ ꯈꯪꯉꯨꯏ꯫ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯅ ꯏꯕꯦꯆꯧꯕꯤꯒꯤ ꯃꯁꯨꯗꯣ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯏꯕꯦꯆꯧꯕꯤꯁꯦ ꯍꯥꯠꯂꯗꯤ ꯑꯃꯨꯔꯩ ꯃꯥꯁꯨ ꯃꯊꯃꯣꯏ ꯀꯥꯏꯒꯅꯤꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯏꯐꯔꯦꯝꯕ ꯃꯥꯁꯨ ꯈꯔꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯅ꯫ ꯑꯩꯒꯤꯁꯨ ꯉꯝꯖꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ." ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯃꯨꯛ, "ꯑꯁ, ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ꯫ ꯍꯥꯠꯄꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯅ ꯑꯃꯨꯛ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯑꯗꯤ?" "ꯑꯦ, ꯃꯥꯒꯤ ꯀꯔꯤ ꯑꯣꯏꯗꯅ ꯀꯔꯤ ꯈꯨꯠ ꯊꯤꯟꯖꯤꯟꯗꯣꯏꯕ? ꯄꯟꯊꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯃꯛꯅꯦ ꯏꯕꯦꯆꯧꯕꯤꯕꯨ ꯍꯥꯠꯇꯕ ꯌꯥꯗꯦ." ꯁꯣꯝꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯂꯣꯏꯖꯤꯡꯉꯝꯕꯕꯨ ꯎꯍꯜꯂꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ, "ꯃꯖꯥ ꯏꯕꯨꯡꯉꯣ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕꯤꯕ?" "ꯀꯨꯏꯔꯦ꯫ ꯀꯩꯅꯣ ꯉꯁꯤꯗꯤ ꯑꯗꯨ ꯀꯨꯏꯔꯛꯏꯗꯤ? ꯑꯩꯅ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯈꯟꯗꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯅꯨꯃꯤꯠꯁꯤꯗ." ꯂꯩꯁꯤꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯦ, ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯥꯏꯔꯛꯑꯣ." ꯂꯣꯏꯖꯤꯡꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩꯅ ꯅꯨꯡꯁꯤꯕꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯂꯦꯞꯄꯤ, ꯀꯩꯝꯇ ꯀꯤꯒꯅꯨ꯫ ꯅꯪꯕꯨ ꯑꯩꯅ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯒꯅꯤ." ꯂꯩꯁꯤꯂꯦꯝꯕꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯪꯖꯔꯛꯏ꯫
ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯟꯅ ꯂꯨꯍꯣꯡꯂꯕꯁꯨ ꯑꯩꯕꯨ ꯅꯪꯒꯤ ꯂꯩꯃ ꯑꯣꯏꯍꯟꯒꯗ꯭ꯔꯥ? ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯄꯨꯟꯁꯤꯗꯤ ꯑꯩ ꯄꯥꯝꯗꯦ, ꯑꯗꯨꯅ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤ, ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ, ꯂꯥꯎ, ꯃꯥꯕꯨ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯨ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯂꯣꯝꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯅ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯦꯜꯂꯤꯕꯤ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯈ꯭ꯋꯥꯏꯗꯒꯤ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯕ ꯂꯥꯟꯃꯤ ꯑꯃ ꯍꯦꯛꯇꯅ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯁꯒꯣꯜ ꯃꯊꯛꯇ ꯍꯥꯞꯇꯨꯅ ꯄꯨꯔꯛꯎ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯁꯒꯣꯜ ꯊꯧꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯈꯪꯖꯗꯦ ꯂꯨꯏꯖꯤꯡꯉꯝꯕꯒ ꯆꯠꯃꯤꯟꯅꯔꯤꯕꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯃꯇꯣꯝꯇ ꯍꯔꯥꯎꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯧꯕ ꯀꯧꯕ ꯂꯥꯟꯃꯤ ꯑꯃꯅ ꯌꯥꯝꯅ ꯌꯥꯡꯅ ꯁꯒꯣꯜꯗꯨ ꯊꯧꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯇꯥꯞ ꯄꯥꯏꯔꯒ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗ ꯁꯠ ꯍꯥꯞꯀꯠꯂꯒ ꯀꯣꯅꯨꯡꯂꯣꯝꯗ ꯑꯃꯨꯛ ꯌꯥꯡꯅ ꯊꯧꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯐꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯇꯧꯕꯒꯤꯗꯤ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯤꯀꯥꯞ ꯌꯩꯀꯥꯞ ꯂꯥꯏꯋꯥ ꯄꯤꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯄꯪꯊꯅꯕ ꯍꯥꯏꯗꯨꯅ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯀꯣꯅꯨꯡ ꯌꯧꯈꯤꯕꯁꯨ ꯂꯩꯁꯤꯂꯦꯝꯕꯤ ꯁꯒꯣꯜꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯊꯥꯔꯤꯛꯊꯥꯕꯨꯁꯨ ꯎꯗ꯭ꯔꯦ, ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯄꯨꯁꯤꯟꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯂꯥꯏꯋꯥ ꯀꯥꯞꯇꯨꯅ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯊꯧꯕꯗ ꯍꯥꯏꯔꯛꯏ, ꯊꯧꯕ, ꯅꯪꯅ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛꯇ ꯁꯦꯟꯅꯧ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯑꯩꯕꯨ ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯅꯤꯡꯊꯧ꯫ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯂꯩꯀꯣꯜꯗ ꯃꯇꯣꯝꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯀꯟꯅ ꯃꯥꯇꯕꯨ ꯁꯦꯟꯅꯔꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯊꯧꯕꯗ ꯈꯨꯗꯣꯝ ꯄꯤꯊꯤꯜꯂꯛꯇꯨꯅ, ꯍꯦ, ꯅꯪ ꯁꯤꯗ ꯂꯥꯎ꯫ ꯊꯧꯕ ꯀꯤꯔꯞ ꯀꯤꯔꯞ ꯇꯧꯅ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯪꯗꯕꯁꯨ ꯌꯥꯗ ꯎꯄꯥꯏ ꯂꯩꯇ ꯂꯩꯇ ꯆꯪꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯔꯛꯏꯁꯦ, ꯍꯥ? ꯅꯪ ꯑꯩꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯖꯕ꯭ꯔꯣ? ꯊꯧꯕ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯇꯩꯗꯨꯁꯨ ꯈꯔ ꯈꯔ ꯍꯟꯗꯣꯛꯅꯩ, ꯑꯗꯨꯒ ꯌꯥꯝꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯐꯤꯕꯝ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯏ, ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯔꯛꯏꯁꯦ, ꯍꯥ? ꯅꯪꯅ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯁꯤꯂꯦꯝꯕꯤꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯧꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯧꯕ ꯃꯃꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯊꯧꯕꯒꯤ ꯅꯥꯛ ꯌꯧꯔꯛꯄꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯦ, ꯅꯪꯅꯅꯤꯀꯣ ꯉꯁꯥꯏ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯗꯣ? ꯑꯁ, ꯉꯁꯥꯏꯗꯣ ꯌꯥꯝꯅ ꯀꯤꯈꯤꯕꯅꯤ, ꯌꯥꯝ ꯀꯤꯖꯩ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯂꯒ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯊꯧꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯉꯛꯉꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯕꯗꯨꯗ ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯐꯝꯊꯔꯒ ꯍꯪꯂꯛꯏ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯤꯅ ꯀꯞꯂꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯉꯁꯥꯏ ꯀꯔꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ? ꯅꯅꯥꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯥꯏꯗꯨ ꯇꯞꯅ ꯍꯥꯏꯒꯠꯂꯛꯑꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ, ꯉꯁꯥꯏ ꯃꯁꯛ ꯌꯥꯝꯅ ꯊꯤꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝꯅ ꯑꯩꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯟꯅ ꯆꯤꯡꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯕ ꯃꯐꯝꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯪ ꯂꯥꯛꯏꯅꯤ, ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩ ꯀꯤꯖꯅꯤꯌꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯊꯧꯕꯅꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯇꯥꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯊꯦꯝꯖꯤꯟꯕꯤꯕꯒꯤ ꯃꯑꯣꯡꯗ ꯊꯧꯕꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯃꯆꯥ ꯏꯕꯦꯝꯃ ꯀꯩꯝꯇ ꯄꯥꯈꯠꯄꯤꯒꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯂꯩꯃ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ, ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯃꯔꯩ ꯐꯠꯇꯕ ꯈꯣꯌꯨꯝꯂꯥꯏ ꯅꯨꯄꯤ ꯑꯃꯈꯛꯇꯁꯨ ꯅꯠꯇꯦ꯫ ꯃꯇꯝꯗꯤ ꯈꯔ ꯆꯪꯒꯅꯤ, ꯇꯥꯟꯕ ꯃꯇꯝꯗ ꯄꯥꯛꯅ ꯆꯠꯂꯣꯏꯗꯧꯔꯤ, ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯑꯃꯨꯛ ꯐꯕ ꯑꯃꯨꯛ ꯍꯧꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯇꯧꯈꯤꯒꯅꯤ꯫ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯇꯅ, ꯀꯔꯤꯒꯤꯅꯣ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯔꯩ ꯐꯠꯇ꯭ꯔꯤꯕꯗꯤ? ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨ ꯈꯪꯗꯣꯛꯂꯕꯗꯤ ꯃꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤꯗꯅ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯃꯈꯣꯏꯅ ꯍꯥꯏꯌꯨ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤ꯫ ꯈꯣꯌꯨꯝꯂꯥꯏ ꯑꯐꯕꯗꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯏ, ꯈꯣꯌꯨꯝꯂꯥꯏ ꯐꯠꯇꯕꯗꯤ ꯆꯀ꯭ꯔꯤ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯂꯦꯗ꯫
ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯕꯨ ꯆꯠꯈꯤꯅꯕ ꯇꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯊꯋꯥꯏꯁꯨ ꯄꯨꯈꯤꯕꯒꯤ ꯐꯤꯕꯝꯗ ꯂꯩ, ꯑꯗꯨꯅ ꯃꯇꯝ ꯈꯤꯇꯪ ꯆꯪꯗ꯭ꯔꯕꯗꯤ ꯐꯔꯦ, ꯏꯄꯨꯅ ꯐꯅꯅꯕ ꯁꯤꯟꯕꯤꯔꯣ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯃꯥꯏꯕꯗ ꯍꯪꯂꯛꯏ, ꯏꯄꯨ, ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯕ? ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯈꯪꯒꯅꯤ? ꯃꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯑꯃꯨꯛ ꯐꯪꯂꯣꯏ꯫ ꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ, ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯥꯏꯗꯕ ꯉꯝꯒꯅꯤ? ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯕꯁꯤꯗꯅꯤ ꯃꯔꯩ ꯌꯥꯝꯅ ꯀꯜꯂꯤꯕꯁꯦ꯫ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯈꯔ ꯍꯥꯏꯅ ꯇꯥꯟꯅꯕ ꯃꯌꯥꯕꯅꯤ꯫ ꯏꯄꯨ, ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯅꯤꯡꯊꯤꯅ ꯍꯪꯕꯤꯌꯨ, ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯄꯨꯔꯒ ꯆꯠꯍꯟꯕꯤꯒꯅꯨ꯫ ꯂꯩꯃꯁꯨ ꯃꯆꯥꯒꯤ ꯃꯇꯧꯁꯤꯗ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏ꯫ ꯑꯩ ꯋꯥꯈꯜꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯅꯅꯥꯏ ꯅꯄꯨꯅ ꯐꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ꯫ ꯃꯥꯕꯨ ꯁꯦꯟꯅꯒꯗꯧꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯂꯣꯏꯅꯒꯗꯕ ꯂꯥꯟꯃꯤꯁꯤꯡꯗ ꯅꯅꯥꯏ ꯅꯄꯨ ꯑꯩꯅ ꯍꯤꯀꯥꯞ ꯍꯤꯀꯥꯞ ꯑꯗꯨꯝ ꯀꯥꯞꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯁꯦꯟꯅꯅꯕ ꯃꯥꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯊꯝꯂꯒ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯑꯗꯨꯃꯛ ꯇꯥꯎꯍꯟꯗꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯅꯤ꯫ ꯅꯍꯥꯟꯈꯩ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕ ꯑꯃꯗꯤ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯣ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯎꯍꯟꯕꯒꯤꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯃꯖꯥ ꯏꯕꯦꯝꯃꯗꯨ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯅꯕ ꯌꯥꯗꯕ ꯃꯈꯩ ꯀꯞꯐꯧ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯕꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯁꯤꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯅ ꯀꯞꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯁꯣꯟꯈꯤꯕ ꯂꯥꯏꯋꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯐꯖꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯇꯔꯪ ꯃꯔꯪꯗ ꯇꯥꯎꯍꯜꯂꯝꯂꯤꯕꯗꯣ ꯃꯈꯣꯏꯒꯤ ꯇꯝꯊꯤꯕ ꯑꯁꯦꯡꯕ ꯁꯛꯂꯣꯟꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃꯅ ꯀꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯂꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯆꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯅꯔꯛꯂꯝꯃꯤ꯫ ꯂꯩꯆꯤꯂꯦꯝꯕꯤ ꯃꯇꯣꯝꯇ ꯁꯨꯞꯆꯤꯟꯗꯨꯅ ꯐꯝꯂꯒ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯅꯅꯕ ꯃꯍꯥꯛꯄꯨ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯂꯩꯆꯤꯂꯦꯝꯕꯤ ꯃꯃꯥ ꯏꯕꯦꯝꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ, ꯏꯆꯥꯅ ꯀꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯎꯕꯒꯦ? ꯁꯤ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ꯫ ꯏꯃꯥ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯉꯁꯥꯏ ꯑꯩꯒꯤ ꯃꯤꯠꯇ ꯎꯈꯤꯕꯗꯣ ꯏꯆꯤꯜꯁꯤꯅ ꯐꯥꯎꯕ ꯄꯟꯅꯤꯡꯗꯦ꯫ ꯏꯃꯥ, ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯁꯛ ꯌꯥꯝꯅ ꯊꯤ꯫ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯎ ꯂꯥꯎꯔꯗꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯃꯨꯔꯗꯅ ꯃꯌꯥꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯂꯪꯇ꯭ꯔꯤꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯤꯕ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯇꯥ ꯄꯥꯏꯔꯒ ꯃꯤ ꯑꯁꯤꯕꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝꯅ ꯇꯥꯔꯒ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯩ ꯌꯥꯝꯅ ꯀꯤꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯅ ꯑꯩꯕꯨ ꯁꯒꯣꯜ ꯃꯊꯛꯇ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯈꯠꯄꯤꯔꯛꯏ꯫ ꯃꯗꯨ ꯐꯥꯎꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ꯫ ꯂꯩꯀꯣꯜ ꯌꯧꯔꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯁꯒꯣꯜ ꯃꯊꯛꯇ ꯍꯥꯞꯀꯠꯂꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯊꯤꯅ ꯉꯥꯡ, ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏ꯫ ꯂꯩꯃ ꯄꯥꯈꯠꯅ, ꯏꯁ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯌꯥꯝ ꯀꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯐꯤꯕꯝ ꯑꯃ ꯆꯥꯔꯝꯂꯣꯏ꯫ ꯉꯁꯥꯏꯁꯨ ꯂꯩꯀꯣꯜꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯟꯃꯤꯗꯨꯅ ꯏꯅꯥꯛꯇ ꯂꯩꯕꯤꯕꯗ ꯄꯨꯛꯅꯤꯡ ꯈꯔ ꯌꯥꯡꯕꯒꯨꯝꯅ ꯀꯤꯕ ꯈꯔ ꯐꯕꯒꯨꯝꯅ ꯇꯧꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯆꯤꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯅꯤꯡꯊꯧꯒ ꯂꯩꯃꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣꯃ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯧꯕꯁꯦ ꯃꯇꯝ ꯈꯔꯗꯤ ꯀꯣꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯍꯜꯂꯁꯤ, ꯅꯆꯥꯅꯨꯄꯤꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯏꯅꯗꯨꯅ ꯂꯩꯅꯕ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯃꯗꯨꯝꯅ ꯁꯤꯟꯕꯅ ꯐꯔꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯣ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯁꯤ ꯍꯥꯏꯕꯕꯨ ꯌꯥꯏ ꯃꯗꯨꯁꯨ꯫ ꯏꯆꯥꯁꯤꯗ ꯐꯅꯅꯕ ꯑꯃꯨꯛꯇ ꯀꯟꯅ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯀꯤꯅ ꯃꯧꯅ ꯑꯗꯨꯃꯛ ꯂꯩꯖꯕ ꯏꯆꯥꯅ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯀꯞꯄꯗꯣ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ ꯂꯩꯃ꯫ ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯂꯩꯃ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯂꯥꯟꯃꯤ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯅꯤꯡꯊꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯧꯕ, ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯣꯏ, ꯃꯇꯝ ꯈꯔꯗꯤ ꯅꯪ ꯌꯨꯝꯗ ꯍꯟꯈꯤꯅꯨ꯫ ꯀꯣꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯗꯨꯝ ꯂꯩꯈꯣ꯫
ꯃꯖꯥꯏꯕꯦꯝꯃꯁꯦ ꯅꯪꯅ ꯉꯁꯤ ꯀꯟꯕꯤꯔꯛꯄꯗꯣ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯅ ꯄꯦꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯃꯥꯕꯨ ꯀꯟꯕꯤꯈꯤꯕ ꯅꯪꯕꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯋꯥꯈꯜ ꯈꯔ ꯌꯥꯝ ꯀꯤꯕ ꯈꯔ ꯐꯩ ꯍꯥꯏ ꯑꯗꯨꯅ ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯖꯥꯏꯕꯦꯝꯃꯅ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯣ ꯅꯪꯒꯤ ꯌꯨꯝꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯌꯦꯡꯁꯤꯟꯍꯟꯒꯦ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯑꯩ ꯈꯨꯔꯨꯝꯃꯨ ꯍꯥꯏꯔꯕꯁꯨ ꯈꯨꯔꯨꯝꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯧꯕꯗ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯒꯦ ꯇꯧꯕꯗ ꯊꯧꯕꯅ ꯁꯠ ꯂꯥꯎꯅ ꯅꯤꯡꯊꯧꯕꯨ ꯑꯣꯛꯂꯒ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯇꯧꯍꯩꯗꯦ ꯅꯅꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯖꯥꯏꯕꯦꯝꯃꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯊꯧꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯈꯖꯤꯛꯇꯪꯗꯤ ꯌꯥꯡꯖꯩ ꯁꯣꯝꯗꯅ ꯑꯃꯨꯔꯩ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯗ ꯋꯥꯟꯊ ꯋꯥꯟꯊ ꯅꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ ꯑꯁ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯅꯨꯡꯁꯤ ꯇꯦꯟ ꯀꯥꯞꯄ ꯑꯗꯣ ꯊꯧꯕꯒ ꯂꯩꯁꯤꯂꯦꯝꯕꯤꯒ ꯊꯨꯡꯅꯍꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯃꯑꯣꯡ ꯌꯦꯡꯁꯤ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯤꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯊꯨꯡꯅꯍꯜꯂꯔꯣꯏꯗ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯇꯥꯂꯣꯏꯁꯨ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤꯗꯨꯕꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯖꯥꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯔꯥꯜꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯂꯩꯇꯕ ꯃꯥꯜꯂꯤ ꯃꯥꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯖꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯍꯣꯏ ꯃꯥꯁꯨ ꯈꯔꯕꯨꯗꯤ ꯂꯥꯜꯂꯦ ꯈꯔꯕꯨꯗꯤ ꯑꯊꯣꯏꯅꯥꯄꯜ ꯀꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯅꯨꯡꯉꯥꯏꯇꯕ ꯃꯤꯅꯨꯡꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯂꯩꯔꯤꯕ ꯈꯣꯌꯨꯝ ꯂꯩꯌꯥꯝꯁꯤꯡ ꯑꯁꯦ ꯑꯉꯥꯡ ꯃꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏ ꯑꯅꯤꯗꯤ ꯊꯨꯡꯅꯍꯜꯂꯔꯣꯏ ꯑꯃꯨꯔꯩ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯏ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯁꯨ ꯑꯃꯨꯔꯩꯒꯤ ꯃꯇꯧ ꯇꯝꯂꯒ ꯑꯁ ꯃꯣꯏ ꯑꯅꯤꯁꯦ ꯊꯨꯡꯅꯍꯟꯈ꯭ꯔꯁꯦꯕ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯟꯕ ꯉꯝꯕ꯭ꯔꯣ ꯉꯥꯎꯕꯤ ꯊꯧꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯔꯛꯄ ꯇꯥꯔꯒꯗꯤ ꯈꯟꯅꯁꯤ ꯑꯃꯨꯔꯩ ꯃꯇꯣꯝꯗ ꯃꯊꯥ ꯁꯥꯅ ꯑꯁ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯃꯨꯔꯩꯁꯦ ꯅꯨꯡꯁꯤꯗ ꯌꯦꯡꯉꯨꯅꯤ ꯃꯁꯥꯁꯤꯗ ꯑꯊꯣꯏꯅꯥꯄꯜ ꯀꯥꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯌꯥꯎꯖꯗꯦ ꯑꯗꯨꯅꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯒꯁꯨ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯜꯂꯤꯕꯁꯤꯅꯤ ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯍꯥꯏꯔꯒꯗꯤꯅꯦ ꯃꯥꯁꯦ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯃꯖꯥꯏꯕꯦꯝꯃ ꯃꯖꯥꯏꯕꯨꯡꯉꯣ ꯀꯥꯏꯅ ꯁꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯖꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯨꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯈꯠꯇ ꯈꯠꯅꯔꯝꯃꯤ ꯑꯁ ꯇꯣꯛꯑꯁꯤꯗ ꯑꯣꯏꯔꯔꯣꯏ ꯑꯣꯟꯊꯣꯛꯅ ꯀꯤꯖꯈ꯭ꯔꯦ ꯑꯩꯗꯤ ꯃꯣꯏ ꯉꯁꯥꯏꯒꯤ ꯂꯥꯏꯋꯥꯗꯣ ꯑꯃꯅ ꯑꯃꯨꯛ ꯑꯌꯣꯅ ꯍꯩꯔꯒ ꯑꯁ ꯑꯗꯨꯅꯦ ꯈ꯭ꯋꯥꯡꯒꯁꯦ ꯅꯥꯕꯗ ꯂꯣꯏꯔꯦꯗ ꯑꯩ ꯑꯁ ꯑꯣꯟꯊꯣꯛꯅ ꯃꯍꯨ ꯀꯟꯈ꯭ꯔꯦ ꯂꯥꯏꯋꯥꯅꯤꯅ ꯑꯌꯣ ꯈꯣꯏꯊꯨꯝꯕꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯣꯏꯁꯦꯅ ꯍꯥꯏꯖꯕꯅꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯅꯣꯏꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯊꯥꯔꯤꯛꯊꯥ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯝꯕꯅꯤ ꯁꯥꯎꯅ ꯌꯥꯔꯦ ꯅꯔꯤꯜ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯇꯕ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩ ꯑꯩ ꯇꯧꯒꯦ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯄꯥꯡꯗꯕ ꯅꯣꯏꯗꯤ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯏꯍꯥꯟ ꯍꯥꯟꯕ ꯃꯤꯠꯌꯦꯡꯐꯝꯗ ꯊꯧꯕꯕꯨ ꯍꯥꯟꯅ ꯍꯦꯛ ꯎꯔꯝꯃꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯊꯧꯕꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯏꯟꯅꯔꯛꯏ ꯂꯩꯀꯣꯜ ꯇꯝꯅ ꯂꯩꯁꯤꯂꯦꯝꯕꯤ ꯉꯔꯥꯡꯒꯤ ꯑꯀꯤꯕ ꯁꯛꯐꯝꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯃꯃꯤꯠꯇ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯊꯧꯕꯕꯨꯁꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯕꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯈꯔ ꯂꯥꯞꯇꯛꯅ ꯑꯅꯤꯗꯨ ꯂꯩꯁꯤꯂꯦꯝꯕꯤꯅ ꯊꯧꯕꯒꯤ ꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯤꯡꯗꯣ ꯊꯧꯕ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ ꯑꯩꯗꯤ ꯉꯔꯥꯡ ꯑꯩꯕꯨꯁꯨ ꯀꯟꯕꯤꯔꯛꯄ ꯑꯗꯨꯒ ꯑꯃꯨꯛ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯔꯁꯨ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯖꯥꯏꯕꯦꯝꯃ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯊꯧꯕꯅ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯦꯝꯃꯗꯤ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯔꯦ
ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯁꯨ ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯤ꯫ ꯂꯩꯃꯅ ꯃꯖꯥꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯐꯔꯦ ꯏꯆꯥ ꯌꯥꯝ ꯊꯨꯅ ꯐꯔꯣꯀꯣ꯫ ꯏꯍꯦ ꯍꯥꯏ ꯅꯣꯏꯕꯨ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯣ ꯄꯨꯔꯛꯑꯣꯅꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯃꯅꯥꯏꯁꯤꯡꯗ ꯑꯃꯨꯛꯁꯨ ꯌꯥꯊꯪ ꯇꯧꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯀꯣꯜꯗ ꯑꯍꯥꯎꯕ ꯎꯍꯩ ꯋꯥꯍꯩ ꯉꯥꯃꯣꯛ ꯈꯔ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯊꯧꯕꯒ ꯂꯩꯁꯤꯂꯦꯝꯕꯤꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯁꯨ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯁꯥꯗꯣ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯊꯧꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯦ꯫ ꯏꯍꯦ ꯑꯩꯁꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤ꯫ ꯁꯦ ꯆꯥꯔꯣ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯍꯥꯟꯅ ꯆꯥꯕꯤꯔꯣ꯫ ꯊꯧꯕꯅ ꯈꯟꯖꯩ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯗꯣꯏꯅꯣ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯨ ꯅꯠꯇꯦ ꯇꯧꯔꯤꯁꯤ꯫ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯔꯦꯗ꯫ ꯑꯩꯗꯤ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃ ꯂꯥꯟꯒꯗꯕꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯝꯒꯅꯤꯀꯣ꯫ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯖꯥꯏꯕꯦꯝꯃꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯃꯇꯤꯛꯂꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯄꯥꯝꯂꯒꯗꯤ ꯍꯧꯖꯤꯛꯃꯛ ꯑꯣꯏꯔꯕꯁꯨ ꯆꯠꯁꯤ꯫ ꯑꯩꯒꯤ ꯏꯃꯥꯡꯗ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯑꯀꯤꯕ ꯃꯔꯛꯇ ꯊꯧꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗꯤ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯄꯣꯊꯥꯈꯤꯒꯦ ꯑꯗꯨꯒ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯑꯗꯣ ꯃꯖꯥꯏꯕꯦꯝꯃ ꯍꯧꯖꯤꯛꯁꯨ ꯑꯀꯤꯕ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕ꯭ꯔꯥ? ꯂꯩꯁꯤꯂꯦꯝꯕꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯐꯔꯦꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯑꯗꯨꯝ ꯃꯔꯛꯇ ꯋꯥꯈꯜ ꯂꯥꯛꯄꯒꯤ ꯋꯥꯅꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯔꯛꯄꯗꯨꯗ ꯊꯧꯕꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯃꯖꯥꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯒ ꯋꯥ ꯉꯥꯡꯅꯔꯛꯄꯁꯨ ꯑꯣꯏꯗꯕꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯍꯦꯛꯇ ꯄꯜꯂꯤ꯫ ꯊꯧꯕꯅ ꯈꯟꯖꯩ ꯏꯅꯤꯡꯊꯧꯅꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯀꯤꯕ ꯀꯣꯛꯅꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯧ, ꯃꯥꯕꯨ ꯅꯛꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛꯄꯁꯨ ꯉꯝꯃꯤ꯫ ꯁꯤꯗꯤ ꯌꯥꯔꯔꯣꯏꯗ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯌꯥꯝꯅ ꯊꯨꯅ ꯑꯅꯥꯕꯁꯨ ꯐꯔꯛꯂꯒꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯉꯔꯥꯡꯗꯒꯤ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯌꯨꯝ ꯆꯠꯅꯤꯡꯉꯛꯏꯗ꯫ ꯃꯖꯥꯏꯕꯦꯝꯃꯁꯤ ꯐꯅꯅꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯖꯤꯟꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯩꯅ ꯁꯥꯗꯣꯏꯁꯤꯕꯨ? ꯋꯥꯈꯜ ꯈꯟꯕꯒꯤ ꯑꯆꯤꯛꯄꯗꯨ ꯂꯩꯁꯤꯂꯦꯝꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯍꯩꯃꯥ ꯆꯥꯋꯣ, ꯀꯩꯝꯇ ꯆꯥꯗ꯭ꯔꯦ ꯅꯪꯗꯤ? ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ꯫ ꯑꯗꯣ ꯃꯖꯥꯏꯕꯦꯝꯃ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗꯒꯤꯁꯨ ꯄꯣꯛꯄꯅꯤ, ꯌꯥꯝꯅ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯗ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯩꯊꯦꯜꯗ ꯆꯠꯂꯕꯗꯤ ꯀꯔꯝꯕ ꯉꯥꯃꯣꯛꯅ ꯍꯥꯟꯅ ꯆꯥꯒꯅꯤ? ꯑꯩꯗꯤꯅꯦ ꯊꯝꯕꯧ ꯍꯩꯉꯥꯟ ꯌꯥꯝꯅ ꯄꯥꯝꯃꯦ, ꯑꯗꯨꯅ ꯑꯗꯨ ꯍꯥꯟꯅ ꯆꯥꯅꯤ꯫ ꯅꯪꯗꯤ ꯀꯔꯤ ꯄꯥꯝꯃꯤ? ꯑꯩꯗꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯣꯏꯅ ꯆꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤ ꯃꯥꯒꯤ ꯑꯀꯤꯕꯗꯨ ꯈꯔ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯀꯩꯊꯦꯜꯗ ꯊꯧꯕ ꯑꯃꯗꯤ ꯑꯇꯩ ꯂꯥꯟꯃꯤ ꯈꯔꯒ ꯁꯨꯝ ꯊꯣꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯀꯩꯊꯦꯜ ꯌꯧꯔꯒ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯉꯥꯃꯣꯛ ꯑꯗꯨ ꯂꯩꯔꯦ꯫ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯨ ꯂꯩꯔꯦ꯫ ꯑꯇꯩ ꯂꯥꯟꯃꯤꯁꯤꯡꯗꯁꯨ ꯊꯧꯕꯗꯁꯨ ꯄꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯗ꯭ꯔꯕꯁꯨ ꯌꯥꯔꯕꯗꯨꯕꯨ? ꯌꯥꯗꯦ, ꯁꯤ ꯆꯥꯎꯋꯣ꯫ ꯉꯥꯏꯈꯣꯀꯣ, ꯑꯁꯣꯝꯗ ꯆꯠꯂꯨꯈꯤꯁꯦ, ꯀꯔꯤ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯉꯨꯈꯤꯁꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯧꯏ꯫ ꯍꯩꯃꯥ ꯑꯩꯈꯣꯏꯒꯤ ꯃꯖꯥꯏꯕꯦꯝꯃꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯀꯣ꯫ ꯍꯣꯏꯅꯦ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯁꯤ ꯂꯩꯊꯣꯟꯅ ꯉꯥꯡꯉꯤꯀꯣ꯫ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯅꯣ ꯌꯦꯡꯉꯨꯁꯦ꯫ ꯁꯣꯝꯗ ꯂꯩꯁꯤꯂꯦꯝꯕꯤꯗꯣ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯖꯤꯛꯇꯪ ꯂꯥꯞꯇꯛꯅ ꯇꯞꯅ ꯃꯁꯛꯁꯨ ꯎꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯊꯧꯕꯒꯤ ꯈꯨꯗꯥꯡ ꯆꯦꯠꯅ ꯄꯥꯏꯔꯒ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ꯫ ꯇꯨ ꯑꯥꯗ ꯂꯩꯔꯦ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯎꯕ ꯅꯠꯇꯦꯗꯣ, ꯑꯗꯨꯕꯨ ꯃꯥꯏꯕꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯕꯅ ꯃꯖꯥꯏꯕꯦꯝꯃꯗ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯃꯥꯒꯤ ꯑꯀꯤꯕꯗꯨ ꯍꯟꯗ꯭ꯔꯤ꯫ ꯊꯥꯔꯤꯛꯊꯥ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯏ꯫
ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯨ ꯊꯥꯔꯤꯛꯊꯥ ꯅꯣꯛꯂꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯤꯔꯤꯕꯅꯣ ꯀꯤꯔꯨꯅꯨ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯆꯦꯟꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯤꯕ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯅꯪꯒꯤ ꯐꯖꯕꯤ ꯅꯃꯥꯏꯗꯣ ꯑꯩꯅ ꯑꯣꯜꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔ ꯃꯥꯜꯂꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯒꯗꯤ ꯐꯖꯕꯤ ꯅꯃꯥꯏꯗꯣ ꯍꯧꯖꯤꯛꯃꯛ ꯈꯨꯖꯤꯟ ꯑꯁꯤꯅ ꯈꯣꯠꯂꯒ ꯂꯧꯕ ꯇꯥꯔꯤ ꯑꯩꯅ ꯄꯤꯈꯤꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛ ꯂꯧꯕ ꯇꯥꯔꯤ ꯈꯪꯉꯤꯗꯅ ꯅꯪ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯑꯊꯤꯕ ꯅꯁꯛꯇꯣ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯈꯣꯌꯨꯝ ꯂꯥꯏꯅ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯕꯨ ꯀꯤ ꯀꯥꯏꯅ ꯅꯪ ꯅꯃꯥꯏꯗꯣ ꯈꯨꯖꯤꯟ ꯑꯁꯤꯅ ꯈꯣꯠꯀꯦ ꯈꯪꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯔꯤꯛꯊꯥꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯩꯁꯤꯂꯦꯝꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯊꯧꯕꯅ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯤꯠꯇ ꯎꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯅꯗꯤ ꯎꯖꯗ꯭ꯔꯤ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯅꯤꯡꯊꯤꯅ ꯉꯥꯡꯊꯣꯛꯄꯗꯤ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯌꯦꯡꯕꯤꯔꯨꯅꯨ ꯋꯥꯈꯜ ꯈꯟꯕꯤꯔꯨꯅꯨ ꯅꯅꯥꯏꯒꯤ ꯃꯤꯠꯁꯤꯗ ꯌꯦꯡꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯧꯕ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯔꯛꯏ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯐꯅ ꯀꯨꯏꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯊꯧꯕꯒꯤ ꯃꯤꯠꯇ ꯍꯦꯛ ꯌꯦꯡꯂꯨꯏ ꯈꯣꯌꯨꯝ ꯃꯥꯒꯤ ꯊꯧꯁꯤꯜꯂ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯕꯨ ꯑꯣꯏꯔꯤꯒꯕ ꯂꯩꯁꯤꯂꯦꯝꯕꯤ ꯃꯥꯒꯤ ꯑꯀꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯀꯣꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯊꯨꯅ ꯌꯥꯡꯅ ꯀꯣꯅꯨꯡ ꯌꯧꯔꯤ ꯂꯩꯁꯤꯂꯦꯝꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯃꯥ ꯏꯕꯦꯝꯃꯗ ꯀꯩꯊꯦꯜꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯝꯂꯝꯃꯤ ꯀꯞꯅ ꯀꯞꯅ ꯏꯃꯥ ꯑꯩꯒꯤ ꯃꯥꯏꯁꯦ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯃꯥꯅ ꯂꯧꯒꯅꯤ ꯍꯥꯏ ꯍꯥꯟꯅꯒꯨꯝꯅ ꯂꯥꯌꯦꯡꯕ ꯑꯃꯇ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯀꯝꯗꯧꯅ ꯃꯤꯃꯥꯡ ꯊꯣꯛꯀꯅꯤ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯉꯥꯏꯈꯣꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨꯁꯤ ꯁꯣꯝꯗ ꯂꯣꯏꯖꯤꯡꯉꯝꯕ ꯃꯥꯒꯤ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯤꯕꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯗ ꯍꯥꯏꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯗꯨꯕꯨ ꯉꯥꯎꯅ ꯐꯩꯅ ꯇꯧꯕ ꯂꯥꯏꯑꯣꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯏ ꯍꯥꯏꯅ ꯇꯥꯏ ꯅꯍꯥꯟ ꯂꯥꯟꯃꯤ ꯈꯔꯅꯁꯨ ꯋꯥꯔꯤ ꯁꯥꯕꯗ ꯇꯥꯏ ꯑꯩꯁꯨ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡ ꯑꯗꯨꯝ ꯁꯣꯜꯂꯦ ꯍꯥꯏ ꯉꯥꯏꯍꯥꯛꯇꯪ ꯆꯠꯄꯤꯔꯨꯒꯦꯔꯥ ꯀꯔꯤ ꯋꯥꯇꯥꯅꯣꯅꯦ ꯁꯅꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯁꯛ ꯎꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯃꯤꯡ ꯁꯣꯜꯂꯁꯨ ꯑꯩꯒꯤ ꯁꯛ ꯎꯔꯒꯅ ꯑꯃꯨꯛ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯀꯣꯛꯁꯤꯗ ꯎꯇꯨꯞꯅꯒ ꯀꯟꯕꯗꯣ ꯄꯥꯝꯕꯒꯤ ꯋꯥꯔꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯁꯨꯝꯂꯥꯡꯒꯤ ꯉꯥꯎꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯉꯥꯏꯍꯥꯛ ꯌꯧꯕꯤꯔꯨꯔꯗꯤ ꯃꯥꯅꯁꯨ ꯍꯔꯥꯎꯖꯩꯗꯅ ꯂꯣꯏꯖꯤꯡꯉꯝꯕ ꯅꯣꯛꯂꯒ ꯑꯩꯉꯣꯟꯗ ꯉꯥꯡꯃꯟꯗꯅ ꯅꯪꯁꯨ ꯆꯨꯔꯨꯡꯉꯦꯅꯦ ꯈꯝꯕꯟꯖꯥꯎ ꯑꯣꯜꯂꯦꯅꯦ ꯑꯩꯕꯨ ꯆꯠꯁꯤꯔꯅꯦ ꯆꯠꯁꯤꯔꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯂꯣꯏꯖꯤꯡꯉꯝꯕꯗ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯆꯠꯂꯔꯣꯏꯗ ꯁꯣꯝꯗ ꯋꯥꯟꯊꯒꯗꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ ꯆꯠꯄꯤꯔꯔꯣꯏ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯁꯥꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯅꯍꯥꯟ ꯀꯩꯊꯦꯜ ꯆꯠꯂꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯋꯥꯡꯃ ꯂꯥꯟꯗ꯭ꯔꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯀꯣꯜꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯊꯥꯔꯤꯛꯊꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯂꯪꯅ ꯐꯖꯔꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯨꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯩꯁꯤꯂꯦꯝꯕꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯇꯣꯝꯇ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯐꯝꯂꯤꯉꯩ ꯊꯧꯕꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯂꯩꯁꯤꯂꯦꯝꯕꯤ ꯁꯠ ꯂꯥꯎꯅ ꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯎꯟꯁꯥ ꯄꯨꯝꯕ ꯑꯄꯥꯕ ꯏꯅꯐꯤ ꯑꯗꯨꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯄꯨꯖꯔꯛꯏ ꯊꯅꯝꯃꯣ ꯑꯗꯨꯒ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯌꯥꯗꯦ ꯃꯖꯥ ꯏꯕꯦꯝꯃꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯅꯍꯥꯟ ꯃꯈꯩꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯊꯅꯝꯃꯒ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣ ꯂꯩꯁꯤꯂꯦꯝꯕꯤ ꯀꯨꯞꯂꯝꯕ ꯃꯃꯥꯏ ꯑꯗꯨ ꯈꯔ ꯍꯥꯏꯗꯣꯛꯇꯨꯅ ꯊꯧꯕꯗ ꯌꯦꯡꯂꯛꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯧꯕꯅ ꯎꯈꯤꯕ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯨꯗꯒꯤ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯑꯍꯣꯡꯕ ꯂꯩꯔꯝꯈꯤ ꯀꯥꯊꯦꯛꯄ ꯃꯈꯩ ꯃꯨꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯧꯕ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯁꯛꯇꯝꯁꯤ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯇꯨꯒꯠꯆꯗ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯊꯧꯕ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯐꯝꯊꯔꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯔꯨꯕꯒꯤꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯃꯖꯥ ꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯑꯣꯏꯔꯛꯂꯤꯕ ꯀꯨꯆꯨ ꯑꯁꯦ
ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯍꯟꯗꯛ ꯃꯆꯥ ꯏꯕꯦꯝꯃꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯐꯖꯍꯟꯈꯤꯕ ꯑꯗꯣ ꯈꯣꯌꯨꯝ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯑꯣꯏꯍꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯗꯨꯅꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯃꯔꯛ ꯊꯠꯂꯛꯏ꯫ ꯃꯥꯅꯤ, ꯃꯈꯣꯏꯅ ꯑꯣꯏꯍꯜꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯑꯩ ꯁꯤꯔꯕꯁꯨ ꯑꯁꯨꯝꯅ ꯁꯨꯝ ꯁꯤꯖꯈ꯭ꯔꯒꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡꯗꯤ ꯑꯩ ꯂꯧꯔꯔꯣꯏ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯐꯠꯇꯦ꯫ ꯅꯅꯥꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ, ꯑꯃꯨꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯏꯔꯨꯞꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯁꯨ ꯆꯠꯂꯒ ꯑꯃꯨꯛꯇꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯕꯨ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯅꯍꯥ ꯃꯈꯩꯗꯤ ꯀꯥ ꯍꯦꯟꯅ ꯑꯗꯨꯝꯅꯕꯨ ꯈꯜꯂꯨꯗꯦ꯫ ꯑꯊꯣꯏ ꯅꯥꯄꯜ ꯑꯃꯗ ꯑꯁꯥꯎ ꯄꯔꯩ ꯍꯦꯟꯈꯤꯕꯅ ꯊꯧꯕꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯀꯞꯂꯝꯕ ꯑꯗꯨ ꯇꯣꯛꯈꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯒꯗ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯈꯨꯔꯨꯝꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨꯗꯦꯀꯣ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯇꯤꯟ ꯌꯦꯠ ꯂꯥꯏ ꯌꯦꯠꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯁꯤ꯫ ꯏꯄꯨ ꯃꯥꯏꯕꯕꯨ ꯊꯥꯖꯗꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯏꯄꯨꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯐꯤꯕꯝ ꯈꯔ ꯁꯥꯐꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛ ꯈꯣꯌꯨꯝ ꯂꯥꯏ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯁꯨꯝ ꯃꯅꯥꯏꯒꯤ ꯋꯥꯈꯜꯗ ꯐꯣꯡꯗꯣꯛꯆꯕꯅꯤꯀꯣ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯄꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯩ ꯏꯄꯥ ꯏꯕꯨꯡꯉꯣꯒ ꯏꯃꯥ ꯏꯕꯦꯝꯃꯒꯗ ꯍꯥꯏꯔꯨꯒꯦ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯅꯅꯥꯏꯅ ꯄꯨꯔꯛꯂꯤꯕꯁꯦ ꯑꯝꯇ ꯆꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯁꯨꯝꯅ ꯊꯦꯝꯅꯧꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯆꯥꯃꯤꯟꯅꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩꯁꯤꯂꯦꯝꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯊꯧꯕꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯝꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯏꯆꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕꯗꯤ ꯏꯄꯪ ꯄꯪꯁꯤꯜꯂꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯆꯨꯝꯃꯤꯗꯀꯣ꯫ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯋꯥꯈꯜ ꯊꯣꯛꯇꯕ ꯍꯥꯏꯕꯕꯨ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯅꯤ꯫ ꯊꯧꯕꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯈꯟꯅꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯈꯣꯡꯁꯥꯜꯂꯁꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯔꯥꯎꯅ ꯊꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯃꯃꯥꯡꯊꯛ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯨꯕ ꯁꯥꯎꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯅꯥꯏꯅꯁꯨ ꯍꯧꯗꯣꯛꯄ ꯉꯝꯖꯗ꯭ꯔꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯍꯣꯔꯦn ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯕꯤꯌꯨꯀꯣ꯫ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯆꯩ ꯀꯠꯄ ꯀꯠꯇꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯊꯃꯣꯏ ꯁꯦꯡ ꯃꯤꯠꯀꯤ ꯄꯤꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯕ, ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯃꯆꯥ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯁꯨꯝ ꯈꯟꯖꯩ, ꯋꯥꯗꯤ ꯍꯥꯏꯗꯦ꯫ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩꯕꯨ ꯊꯧꯁꯥꯟꯕꯤꯔꯛꯀꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯇꯣꯛꯑꯁꯤꯔꯥ, ꯍꯜꯂꯁꯤꯔꯥ? ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯒꯅ ꯊꯧꯕꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯁꯨ ꯏꯔꯨꯞꯂꯝꯃꯤ꯫ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯍꯥꯟꯅꯒꯤ ꯀꯥꯊꯦꯛꯄ ꯄꯨꯡꯃꯨ ꯃꯨꯔꯝꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯄꯥꯟꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯄꯨꯡꯐ ꯐꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯗꯨꯗ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯇꯥꯏꯅꯗꯨꯅ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯏꯔꯨꯞꯄꯨ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯕꯗ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤ, ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃ ꯑꯗꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯌꯥꯡꯖꯩ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯨꯛꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯈꯣꯏꯗꯧ ꯊꯤꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯁꯥꯎꯅ, ꯃꯁꯤꯒꯤ ꯃꯥꯏꯕ ꯍꯅꯨꯕꯁꯦ ꯃꯉꯛ ꯑꯁꯦ ꯊꯥꯗꯠꯀꯅꯤꯀꯣ ꯃꯁꯦ꯫ ꯌꯦꯡꯉꯨꯀꯣ, ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯇꯅꯅꯦ ꯃꯥ ꯁꯣꯏꯔꯣꯏ꯫ ꯑꯇꯣꯞꯄ ꯑꯃꯅ ꯅꯥꯍꯩꯔꯒ ꯈꯨꯝꯂꯛꯏ꯫ ꯑꯌꯣ, ꯑꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯅꯦ ꯂꯥꯡꯕꯤꯒꯅꯨ꯫ ꯑꯁ, ꯂꯩꯕꯥꯛ ꯑꯅꯤ ꯈꯠꯅꯍꯟꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯀꯟꯈꯠꯇꯣꯏꯅꯤ ꯍꯥꯏꯔꯒ ꯈ꯭ꯋꯥꯡ ꯑꯣꯏꯅ ꯇꯦꯛꯑꯦꯗ꯫ ꯑꯌꯣ, ꯆꯩꯅꯥꯁꯦ ꯑꯝꯇ ꯏꯪꯅ ꯆꯤꯛꯅ ꯈꯥꯡꯖꯒꯦ꯫ ꯆꯠꯄꯤꯈ꯭ꯔꯣ ꯑꯁ꯭ꯋꯥꯏꯗ꯫ ꯏꯁ, ꯍꯣ ꯇꯥꯏꯅꯔꯣ, ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯣ꯫ ꯅꯣꯏꯁꯨ ꯅꯁꯥ ꯅꯌꯥꯅ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯍꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯕ꯫
ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯗ ꯑꯁ꯭ꯋꯥꯏꯗ ꯆꯠꯆꯈ꯭ꯔꯒꯦ ꯊꯥꯔꯤꯛꯊꯥ ꯁꯥꯎꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯏꯁ ꯅꯪꯗꯤ ꯐꯖꯔꯦꯍꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯐꯖꯩꯌꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯈꯣꯏꯊꯨꯝꯕꯤꯅ ꯑꯃꯨꯛ ꯇꯞꯅ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯕꯒꯤ ꯏꯇꯤꯛ ꯏꯊꯧꯅꯥ ꯑꯌꯥꯝꯕ ꯌꯥꯎꯗ꯭ꯔꯕꯅꯤ ꯈꯔꯁꯨ ꯇꯣꯟꯊꯅ ꯇꯨꯛꯊꯅ ꯂꯩꯕꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯃꯁꯛ ꯐꯖꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤ ꯑꯗꯒꯤ ꯃꯥꯏꯕꯅ ꯑꯃꯨꯛ ꯑꯀꯟꯕ ꯍꯤꯀꯥꯞ ꯍꯦꯛꯀ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯈ꯭ꯔꯦ ꯊꯥꯔꯤꯛꯊꯥ ꯏꯁꯥꯎ ꯁꯥꯎꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯏꯁ ꯏꯃꯥꯅꯤꯀꯣ ꯍꯣ ꯏꯃꯥ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯋꯥꯈꯜ ꯇꯥꯔꯤꯁꯦ ꯅꯪ ꯂꯣꯏꯅ ꯁꯤꯜꯂꯣꯅꯦ ꯈꯣꯏꯊꯨꯝꯕꯤꯁꯨ ꯃꯥꯟꯅꯕ ꯇꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯝꯅ ꯂꯥꯞꯅ ꯊꯥꯔꯤꯛꯊꯥ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯀꯣꯅꯨꯡꯗꯅꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯊꯧꯕꯅ ꯂꯩꯁꯤꯂꯦꯝꯕꯤꯗ ꯃꯖꯥꯏꯕꯦꯝꯃꯁꯦ ꯀꯔꯤꯒꯤꯅꯣ ꯍꯔꯥꯎꯕ ꯃꯥꯏꯊꯣꯡ ꯎꯗꯦ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯃꯖꯥꯏꯕꯦꯝꯃ ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯍꯥꯟꯅꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯗꯕꯅꯤ ꯂꯩꯁꯤꯂꯦꯝꯕꯤ ꯇꯞꯅ ꯍꯔꯥꯎꯐꯝꯒ ꯈꯪꯗ꯭ꯔꯦꯗ ꯄꯥꯈꯠꯄ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯐꯥꯎꯔꯛꯏꯗ ꯊꯧꯕ ꯏꯉꯛ ꯉꯛꯅ ꯑꯦ ꯀꯔꯤꯒꯤꯅꯣ ꯃꯖꯥꯏꯕꯦꯝꯃ ꯄꯥꯈꯠꯄ ꯐꯥꯎꯏ ꯍꯥꯏꯔꯤꯕꯁꯤꯕꯣ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯀꯨꯆꯨꯗ ꯍꯟꯖꯤꯜꯍꯜꯂꯦ ꯀꯨꯏꯗꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯨꯁꯤꯟ ꯃꯨꯕ ꯀꯨꯆꯨ ꯑꯣꯏꯍꯟꯕꯤꯔꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯈꯣꯌꯨꯝ ꯂꯥꯏꯅ ꯀꯔꯤꯕꯨ ꯑꯣꯏꯍꯟꯒꯗꯕ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯪꯂꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯂꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯛꯈ꯭ꯔꯦ ꯊꯧꯕꯅ ꯊꯦꯝꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯦꯝꯃ ꯍꯟꯗꯛꯇꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯊꯣꯛꯂꯔꯣꯏꯗ ꯅꯅꯥꯏꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝꯅ ꯈꯟꯖꯩ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯀꯞꯄꯗꯤ ꯐꯠꯇꯦ ꯀꯞꯀꯅꯨ ꯍꯣꯔꯦꯟ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯌꯨꯝ ꯂꯥꯏ ꯃꯥꯒꯤ ꯃꯐꯝꯗ ꯀꯞꯄꯅ ꯐꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯡꯗ ꯀꯞꯄꯁꯤꯗꯤꯅꯦ ꯑꯩꯅ ꯀꯔꯤꯃꯇ ꯄꯤꯕꯁꯨ ꯉꯝꯗꯦ ꯂꯩꯁꯤꯂꯦꯝꯕꯤ ꯀꯞꯂꯝꯕꯗꯒꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯒꯠꯂꯛꯏ ꯍꯣꯏ ꯍꯣꯏ ꯑꯩ ꯀꯞꯄꯔꯣꯏ ꯍꯣꯔꯦꯟ ꯑꯣꯏꯅ ꯑꯥꯗ ꯀꯞꯄꯨꯔꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯌꯧꯔꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯏ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯕ ꯂꯥꯛꯂꯦ ꯂꯩꯁꯤꯂꯦꯝꯕꯤꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯞꯈ꯭ꯔꯦ ꯃꯥꯏꯕꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯏꯔꯨꯞꯄ ꯍꯦꯛ ꯂꯣꯏꯈꯤꯕꯗ ꯂꯩꯁꯤꯂꯦꯝꯕꯤ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯑꯗꯨꯕꯨ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯄꯥꯈꯠꯄ ꯑꯃ ꯑꯃꯨꯛ ꯐꯥꯎꯏ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯇꯥꯏꯅꯕ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯔꯔꯣꯏ ꯍꯥꯟꯅꯒꯨꯝꯅ ꯃꯅꯤꯡ ꯇꯝꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯆꯠꯄ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯤꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯂꯧꯁꯤꯜꯂꯔꯣꯏ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯣꯏꯅ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯗꯣ ꯎꯠꯅꯅꯕ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯣ ꯍꯟꯖꯤꯟꯍꯟꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕ ꯌꯥꯏꯐꯔꯦꯝꯕꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯌꯥꯝꯗ ꯇꯝꯂꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏ ꯑꯗꯨꯕꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯈꯨꯔꯨꯝꯂꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯊꯧꯕꯗ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯣ ꯅꯪꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯕꯅꯤ ꯊꯧꯕꯅ ꯏꯅꯤꯡꯊꯧ ꯀꯔꯤꯒꯤ ꯂꯃꯟꯅꯣꯗ ꯏꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯃꯖꯥ ꯏꯕꯦꯝꯃꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯅ ꯀꯅꯥꯒꯤꯗꯃꯛ ꯍꯣꯠꯅꯔꯨꯒꯅꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤꯅ ꯁꯨꯔꯨꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯞꯄꯨꯕꯗꯒꯤ ꯇꯤꯟꯀꯣꯛ ꯂꯥꯏꯀꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯍꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯊꯧꯕ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯃꯌꯨꯝꯗ ꯊꯤꯟꯒꯗꯧꯔꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯆꯪꯂꯛꯏ ꯅꯪꯁꯨ ꯌꯥꯝ ꯋꯥꯈ꯭ꯔꯦ ꯐꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯔꯣ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯋꯥꯗꯦꯗ ꯃꯖꯥ ꯏꯕꯦꯝꯃ ꯁꯤꯗꯤ ꯑꯋꯥꯕ ꯀꯧꯕ ꯌꯥꯗꯦ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯊꯧꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯉꯁꯤꯗꯤ ꯂꯩꯀꯣꯜ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯏ ꯂꯩꯁꯤꯂꯦꯝꯕꯤ ꯃꯇꯣꯝꯇꯅꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯈꯟꯖꯩ ꯊꯧꯕꯅ ꯂꯩꯀꯣꯜꯁꯤꯗ ꯆꯪꯂꯛꯇꯕꯁꯦ
ꯏꯆꯤꯛ ꯆꯤꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯍꯦꯛ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯉꯁꯤꯗꯤ ꯃꯥ ꯂꯩꯇ꯭ꯔꯦꯀꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯉꯝꯕꯅ ꯂꯥꯛꯇꯕ ꯅꯨꯃꯤꯠꯇ ꯑꯁꯨꯝꯅ ꯑꯩ ꯋꯥꯗꯦ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯃꯦꯗꯅ, ꯂꯥꯞꯅꯔꯒꯅ ꯍꯦꯜꯂꯤ ꯃꯩꯆꯥꯛ ꯍꯥꯏꯕꯗꯣ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯃꯥ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥꯅꯦ? ꯃꯥꯅꯁꯨ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯁ, ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯕꯣ? ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯃꯥꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯔꯣꯏ꯫ ꯃꯥ ꯎꯗꯕꯗ ꯑꯩꯕꯨ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯐꯝ ꯍꯦꯛ ꯈꯪꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯨ ꯂꯥꯟꯃꯤ ꯑꯅꯤ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯊꯧꯕꯨꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯅꯅꯕ ꯊꯣꯔꯛꯂꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯊꯧꯕꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕꯒꯤ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯂꯝꯕꯤ ꯃꯄꯥꯜ ꯑꯃꯗꯅꯤ ꯊꯧꯕ ꯃꯇꯣꯝꯇ ꯂꯦꯞꯇꯨꯅ ꯍꯪꯆꯤꯠ ꯌꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤ ꯁꯒꯣꯜ ꯑꯗꯨ ꯂꯥꯞꯇꯛꯅ ꯈꯥꯝꯃꯤ꯫ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯧꯕꯅꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯂꯦꯝꯕꯤ ꯂꯥꯛꯄꯗꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯊꯧꯕꯅ ꯃꯆꯥ ꯏꯕꯦꯝꯃ, ꯀꯗꯣꯝ ꯂꯦꯡꯕꯤꯔꯨꯕꯅꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯄꯥꯛꯅ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯇꯞꯅ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯂꯩꯀꯣꯜꯗ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯗ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ꯫ ꯊꯧꯕ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯠ ꯂꯠ ꯂꯥꯎꯅ ꯑꯩꯗꯤ ꯃꯆꯥ ꯏꯕꯦꯝꯃ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯈꯨꯝꯃꯨ, ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯁꯤꯌꯨ, ꯑꯩꯕꯨ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯜꯂꯣ ꯍꯥꯏꯔꯕꯗꯤ ꯅꯪ ꯃꯗꯨ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ? ꯉꯁꯥꯏ ꯃꯈꯩ ꯂꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯊꯧꯕ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯂꯛꯏ꯫ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯥꯎꯊꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ, ꯈꯟꯖꯩ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝ ꯃꯆꯥ ꯏꯕꯦꯝꯃꯅꯁꯨ ꯐꯥꯎꯕ ꯖꯥꯠꯂꯥ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯩꯒ ꯃꯥꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩ ꯃꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯂꯩꯁꯤꯂꯦꯝꯕꯤꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯋꯥꯈꯜꯒ ꯄꯨꯡꯀꯥꯏ ꯀꯥꯏ꯫ ꯈꯨꯝꯃꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯣ? ꯊꯧꯕ ꯇꯞꯅ, ꯑꯩꯒ ꯃꯆꯥ ꯏꯕꯦꯝꯃꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩ ꯃꯗꯨꯃꯛꯇꯤ ꯉꯝꯖꯔꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯔꯕꯁꯨ ꯍꯤꯛꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯤ꯫ ꯊꯧꯕ ꯈꯨꯝꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯇꯞꯅ, ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯂꯥꯛꯑꯣ, ꯏꯅꯤꯡꯊꯧꯒꯤ ꯃꯆꯤꯟꯗꯒꯤ ꯅꯁꯥꯅ ꯇꯥꯖꯔꯣ꯫ ꯑꯁꯨꯝꯅ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯝꯗꯅ ꯊꯧꯕꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯊꯧꯕꯗ ꯊꯥꯒꯠ ꯋꯥꯍꯩ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯁꯤꯂꯦꯝꯕꯤꯕꯨ ꯊꯧꯕꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯋꯥꯊꯤ ꯉꯥꯡꯅꯩ꯫ ꯃꯄꯨꯟꯁꯤꯒꯤ ꯂꯩꯁꯤ ꯂꯩꯇꯣꯟ ꯍꯩꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯦ ꯃꯥꯒꯤ ꯊꯧꯕ ꯍꯥꯏꯕ ꯄꯥꯈꯪꯁꯤꯅ ꯄꯨꯛꯇꯦ ꯇꯦꯍꯟꯈ꯭ꯔꯦꯅꯦ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯃꯆꯥ ꯏꯕꯦꯝꯃꯁꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯋꯥꯉꯥꯡꯅꯦ ꯁꯉꯥꯡꯅꯦ꯫ ꯃꯇꯧꯁꯤ ꯎꯕꯗ ꯑꯃꯨꯔꯩꯗꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯏꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯨꯔꯩꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯒ ꯂꯣꯏꯖꯤꯡꯉꯝꯕ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕ ꯌꯥꯎꯗꯨꯅ ꯂꯩꯈꯤ꯫ ꯍꯥꯟꯅ ꯌꯥꯅꯈꯤꯗꯕ ꯂꯣꯏꯖꯤꯡꯉꯝꯕꯒꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯍꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫